ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯥꯕꯨꯡ ꯒ꯭ꯌꯥꯅꯁꯨ ꯊꯧꯆꯝꯅ ꯈꯨꯠꯊꯥꯕꯤꯕ ꯁꯥꯖꯦꯟꯕꯤ ꯑꯣꯏꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯋꯥꯔꯤ ꯑꯁꯤ ꯑꯏꯕꯅ ꯏꯕꯤꯔꯛꯄ ꯃꯇꯝꯗ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯝꯇ ꯌꯥꯎꯕꯤꯔꯛꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯃꯗꯤ ꯃꯌꯥꯝꯅ ꯑꯏꯕ ꯑꯁꯤꯕꯨꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯇꯥꯕꯤꯔꯒ ꯑꯐꯕꯅ ꯀꯔꯤꯅꯣ ꯐꯠꯇꯕꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯏꯕꯅ ꯈꯪꯍꯟꯅꯤꯡꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯕꯨꯁꯨ ꯃꯌꯥꯝꯅ ꯈꯪꯕꯤꯌꯨ ꯐꯔꯦ ꯃꯌꯥꯝ ꯆꯥꯖꯦꯟꯕ ꯑꯣꯏꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨ ꯆꯤꯡꯅꯕ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯗꯥꯛꯇꯔ ꯄꯤꯌꯣꯒꯤ ꯃꯊꯛ ꯆꯤꯡꯅꯅ ꯀꯨꯞꯄ ꯐꯩꯅ ꯁꯥꯕ ꯑꯃꯟꯕ ꯌꯨꯝꯅꯤ ꯗꯣꯛꯇꯔ ꯑꯣꯏꯕ ꯀꯨꯏꯗ꯭ꯔꯤꯕꯅ ꯅꯤꯡꯊꯤꯕ ꯕꯤꯜꯗꯤꯡ ꯑꯃ ꯁꯥꯕ ꯉꯝꯗ꯭ꯔꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯇꯧ ꯂꯩꯕꯤ ꯃꯁꯛ ꯐꯖꯩ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯏ ꯑꯎꯕ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏ ꯅꯨꯡꯉꯣꯟꯅꯍꯜꯂꯤ ꯍꯧꯖꯤꯛ ꯃꯁꯥꯒꯤ ꯆꯍꯤ 63 ꯃꯄꯨꯡ ꯐꯥꯔꯦ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯦ ꯃꯄꯣꯛ ꯊꯥ ꯂꯥꯟꯊꯣꯔꯛꯄꯗ ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯥ ꯌꯥꯏꯐꯕꯕꯨ ꯀꯣꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯨꯟ ꯇꯥꯜꯂꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯏꯆꯤꯛ ꯍꯨꯜꯂꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯀꯟꯅ ꯇꯨꯝꯊꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯪ ꯑꯃ ꯃꯪꯂꯛꯏ ꯃꯪꯂꯥꯟ ꯑꯗꯨꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯄ꯭ꯔꯤꯌꯣꯅ ꯑꯉꯧꯕ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯐꯃꯥꯡꯗꯨꯗ ꯐꯥꯎꯔꯛꯏ ꯃꯍꯥꯛ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯃꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯕꯒꯤ ꯅꯨꯡꯉꯥꯏꯕ ꯃꯃꯤꯗꯨ ꯃꯥꯏꯊꯣꯡꯗ ꯇꯥꯏ ꯃꯇꯧ ꯂꯩꯕꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯂꯩꯕꯤ ꯑꯩ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯅꯐꯝꯗꯒꯤ ꯈꯪꯈꯤꯕꯅꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯕꯁꯤꯗꯒꯤ ꯃꯍꯥꯛ ꯑꯗꯨꯅ ꯁꯔꯨꯛ 100 ꯍꯦꯟꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯩ ꯅꯪꯗꯒꯤ ꯋꯥꯈꯜꯅ ꯃꯍꯥꯛ ꯑꯉꯥꯎꯕꯒꯨꯝꯈꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯂꯩꯈꯥ ꯇꯥꯍꯟꯖꯈꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯅ ꯀꯦꯟꯈꯤꯕ ꯍꯥꯏꯕꯁꯤ ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯏꯁꯣꯔꯅꯤ ꯏꯁꯣꯔꯗ ꯊꯝꯒꯗꯕ ꯕꯦꯕꯥꯔꯗꯨꯃꯛ ꯑꯩꯅ ꯃꯉꯣꯟꯗ ꯊꯝꯅꯤꯡꯉꯤ ꯊꯝꯗꯨꯅꯁꯨ ꯂꯥꯛꯂꯤ ꯃꯍꯥꯛꯀꯤ ꯇꯧꯕꯤꯃꯟꯗꯤ ꯃꯄꯥ ꯅꯥꯏꯗꯦ ꯃꯍꯥꯛꯀꯤ ꯃꯄꯥꯟꯅꯅꯤ ꯉꯁꯤ ꯑꯩꯅ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯕ ꯉꯝꯖꯔꯤꯕꯁꯤ ꯊꯥꯖꯗꯦ ꯃꯍꯥꯛꯒꯨꯝꯕ ꯃꯤꯁꯤ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯃꯥꯒꯤ ꯃꯐꯝꯗ ꯇꯧꯍꯩꯗꯕ ꯇꯧꯈ꯭ꯔꯦ ꯆꯠꯍꯩꯗꯕ ꯌꯥꯝꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯃꯛꯅ ꯑꯩꯒꯤ ꯅꯨꯡꯄꯥꯟ ꯑꯅꯤꯃꯛꯇ ꯈꯪꯉꯝꯗꯕ ꯆꯩꯅꯥ ꯑꯃ ꯄꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯕ ꯉꯝꯈ꯭ꯔꯦ ꯃꯁꯤꯃꯛꯅ ꯃꯥꯒꯤ ꯂꯃꯟ ꯃꯄꯨꯡ ꯐꯥꯅ ꯁꯤꯡꯕ ꯂꯣꯏꯔꯦ ꯍꯥꯏꯕꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯁꯤꯡꯕ ꯉꯝꯂꯦ ꯈꯟꯖꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩ ꯑꯣꯏꯔꯦ ꯅꯍꯥꯛ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯍꯧꯅꯗꯕꯅꯤ ꯇꯧꯍꯩꯗꯕꯅꯤ ꯍꯥꯏꯅꯁꯨ ꯈꯟꯒꯅꯨ ꯅꯍꯥꯛ ꯏꯆꯥ ꯌꯥꯏꯐꯕꯒꯤ ꯈꯜꯂꯒ ꯑꯇꯣꯞꯄ ꯑꯃꯗ ꯌꯨꯝ ꯑꯃꯨꯛ ꯍꯟꯅ ꯄꯥꯟꯒꯅꯨ ꯑꯗꯨꯒ ꯏꯆꯥ ꯌꯥꯏꯐꯕꯕꯨ ꯃꯄꯥ ꯂꯩꯇꯕꯁꯨ ꯇꯥꯍꯟꯒꯅꯨ ꯋꯥꯍꯩꯁꯤꯡꯁꯤ ꯍꯥꯏꯕ ꯍꯦꯛ ꯂꯣꯏꯕꯒ ꯄ꯭ꯔꯤꯌꯣ ꯇꯞꯅ ꯃꯃꯤ ꯁꯥꯝꯈꯤꯗꯨꯅ ꯑꯗꯨꯃꯛ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯃꯇꯧ ꯂꯩꯕꯤ ꯇꯥꯏꯕꯪ ꯐꯥꯎꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯏ ꯇꯥꯃꯣ ꯃꯇꯧ ꯂꯩꯕꯤ ꯂꯧꯅ ꯍꯧꯒꯠꯂꯤ ꯃꯃꯤꯠ ꯃꯅꯥ ꯌꯨꯡꯈꯠꯂꯒ ꯐꯃꯨꯡꯗ ꯐꯝꯂꯤꯕ ꯃꯁꯥꯗꯨ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯤ ꯀꯤꯕ ꯄꯥꯈꯠꯄꯅ ꯃꯁꯥꯗꯨ ꯊꯛ ꯅꯤꯛꯏ ꯈꯜꯂꯤ ꯏꯁ ꯍꯧꯖꯤꯛꯀꯤ ꯃꯪꯗꯨꯕꯨ ꯀꯔꯤ ꯃꯪꯅꯣ ꯇꯥꯃꯣꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕꯒꯤ ꯐꯠꯇꯕ ꯈꯨꯗꯝ ꯄꯤꯔꯤꯕ ꯖꯥꯠꯂꯥ ꯋꯥꯈꯜ ꯑꯁꯤꯅ ꯃꯥꯡꯑꯣꯏꯅꯗꯨꯅ ꯃꯣꯟ ꯃꯌꯥꯗꯒꯤ ꯃꯣꯕꯥꯏꯜꯗꯨ ꯂꯧꯈꯠꯂꯒ ꯃꯄꯨꯔꯣꯏꯕ ꯄ꯭ꯔꯤꯌꯣꯒꯤ ꯐꯣꯟꯗ ꯀꯣꯜ ꯇꯧꯏ ꯔꯤꯡ ꯆꯠꯄꯒꯤ ꯃꯈꯣꯟꯗꯤ ꯇꯥꯏ ꯑꯗꯨꯕꯨ ꯄꯥꯏꯕꯗꯤ ꯄꯥꯏꯈꯠꯂꯛꯈꯤꯗꯦ ꯃꯇꯧ ꯂꯩꯕꯤ ꯍꯦꯟꯅ ꯂꯥꯡꯇꯛꯅꯩ ꯑꯃꯨꯛꯇꯪ ꯄꯥꯏꯔꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯍꯟꯅ ꯀꯣꯜ ꯇꯧꯏ 5-6ꯂꯛ ꯍꯟꯅ ꯀꯣꯜ ꯇꯧꯗꯨꯅꯁꯨ ꯐꯣꯟꯗꯤ ꯑꯗꯨꯃꯛ ꯄꯥꯏꯈꯠꯂꯛꯈꯤꯗ꯭ꯔꯦ ꯃꯪꯗꯨꯒꯤ ꯃꯑꯣꯡꯒ ꯐꯣꯟꯅꯒ ꯄꯥꯏꯈꯠꯂꯛꯇꯕꯒ ꯃꯇꯧ ꯂꯩꯕꯤꯗꯨ ꯆꯤꯡꯅꯕꯅ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯇꯧꯐꯝ ꯈꯪꯈꯤꯗꯦ ꯈꯟꯐꯝ ꯈꯪꯈꯤꯗꯦ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯕꯅ ꯉꯥꯏꯍꯥꯛ ꯎꯪꯗꯨꯅ ꯂꯩ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯎꯪꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡ ꯃꯄꯨꯔꯣꯏꯕꯒ ꯆꯠꯃꯤꯟꯅꯈꯤꯕ ꯗꯣꯛꯇꯔ ꯈꯝꯕꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯅꯥꯀꯟꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯑꯃꯨꯛ ꯄꯥꯏꯈꯠꯂꯒ ꯗꯣꯛꯇꯔ ꯈꯝꯕꯗ ꯀꯣꯜ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯑꯋꯥꯕꯗ ꯑꯋꯥꯕ ꯍꯥꯞꯄꯒꯨꯝ ꯊꯣꯛꯈꯤ ꯍꯥꯟꯅꯅ ꯂꯥꯡꯇꯛꯅꯅ ꯆꯤꯡꯅꯅꯅ ꯂꯩꯔꯤꯉꯩ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯤꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯤ
Dr. Khambagi phone do switch off ta leramki matau leibi sauningki tafong khangdabadagi mapurabagi phone do amu hana tawrai mana khanjabadi mapurabina phone do amutam pakhalalabadi habisni adubu handakti matau leibi do pura hiktare thawai yaudraba haksangumle pairamba mobile do makhutagi takhre mami anidagi tarakpa bina pakhaje lana chentharaklei maramdi mapuraba priyogi phone dusu hojikti switch off ta lekhre matau leibi oiriba khudimak manebukta tamsira haiduna phamungdagi kumthagi tawi adubu kumthadre garigino haibabu numidangda mangtamba pharamoidra khanbaragini upai leitabana nusiraba masagi maithomu yenglaga tapna hiptharai aduga mapuraba priyona mangda hakiba singdo amamamta oina ningsinduna leikhi madu mimangda amuhana nahunana urai matau leibi koksau bikai khonjen thokna tapna solai ai khangle tamoda karigumba kharadi soidana thoklamlagani amuksu ngayamdaba matau utuna nongbutuna ngalhaningbadagi masinda solai nungsida kharatuna ngalabadi phanida nongdi purangandri adubu ngamphundi tawre matau leibi sumsi paiduna sumang thenglon akoiba sitoi tulsi akoiba phajana waite thoi masimaya chengdolaga masa sengdoi masamawa manenggi mangon oinaba dup thamai thai mana yumasida heklakpa numi adudagi nomtan leptana tawralba maw amagi mathokse ngasi phawa chapchana tawri saksangda sangduna chalolaba matong manengga thakminanaba ngakhi hosi ayuki pung taruk takhre manem bilasini so iru maitha jaraba matong chanon sawa thenba loikhre tulsi motamna changlalaga koro angan babu khurame khuramba loraba matung mangonda kana harai ibima sado mapando ina puthorolo mangon sida oina thaklasi asi haraga matawlebina phaminda thariba phak aduda maraiba katli imungda sangduna mora ama lakthoraga phami matawlebi tray amada cha glass ani amadi biscuit khara hapaga puthorai aduga manenggi mamangda thami masu imungdagi mora ama lakthoraga manenggi oyoinana chingkai pamaromda phami bilasinina cha thakna harai isudi haudribra haudrima cha thakpa hekloibaga matawlebina harai ima ngasi nongalamdaida ayak yamna nungaitaba mangama mangi mangdo mangoina tawdi pura mangda amani taibang oina adumak tawi mamkhaunabadagi ayak adumak tumthaba ngamdre nungaimandaduna imagi nakta laklaga tamsira khalamani adubu numidangda mangtamba pharamoi khambadagi ai adumak tokle ima madura bilasininasu laktaknana harai aingonda sinine aingonda sungasi nongalamdai matamda onthokna nungai khidriba mangama mangi aisu nongonda tamgi khalami bane phare nangi mangdo imada hana tamo aduga imamo nangonda tamge matawlebina mangkiba mangdo amata sithadana tame madu tabada bilasinigi maithongdo langsile aduga sorama sano hondolaga harai madu magni imadasu mangliba mangsu atubu wafamde manade mahakna harambadu mari lenedaba momemako samnadaba wangaktane asi haraga bilasinina mangkiba mangdu tame bilasinigi phamangda priyona angoba phison setlaga phaurai aduga nomi tawraga harai ima nasa yamna nungaire masidagi hena nungaiba nasagi iphamda amo hana laklaroi punsi supa ningamdabagi mairina chaktuna wana khoirang khosaunaduna legadabadagi nasase kokle mahaga ehakati mahakna yamna heli mama yamba ima nungaitaba tawgano aigi isanupagi mapaduna imagi seba matolomna tawrasano asi haiba hekloibaga priyo tapna mami samki bilasini mikak khongtoi phamungdagi lona hawgatlaga phami akoiba duda koina lai duni yang lai
ꯑꯗꯨꯒ ꯃꯪꯅꯤ ꯈꯪꯂꯗꯨꯅ ꯑꯁꯨꯝꯅ ꯁꯣꯜꯂꯛꯏ꯫ ꯍꯧꯖꯤꯛꯀꯤ ꯃꯪꯗꯨꯕꯨ ꯀꯔꯤ ꯃꯪꯅꯣ? ꯕꯤꯂꯥꯁꯤꯅꯤꯅ ꯃꯇꯧ ꯂꯩꯕꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ꯫ ꯃꯪꯗꯨꯒꯤ ꯃꯔꯝꯗ ꯈꯟꯗꯨꯅ ꯂꯩ꯫ ꯃꯇꯧ ꯂꯩꯕꯤ ꯃꯅꯦꯝꯒꯤ ꯃꯪꯒ ꯃꯍꯥꯛꯀꯤ ꯃꯪꯒ ꯌꯥꯝꯅ ꯃꯥꯟꯅꯕ ꯑꯗꯨꯗ, ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯗ ꯃꯇꯧ ꯂꯩꯕꯤꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯄꯣꯛꯂꯛꯏ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯅꯦꯝꯗ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯑꯩ ꯌꯥꯝꯅ ꯆꯤꯡꯅꯔꯦ꯫ ꯇꯥꯃꯣꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯝꯒꯗꯕ ꯃꯥꯜꯂꯦ꯫ ꯃꯍꯥꯛ ꯐꯣꯟꯁꯨ ꯑꯃꯨꯛ ꯑꯅꯤꯔꯛꯇꯤ ꯔꯤꯡ ꯆꯠꯂꯝꯃꯦ, ꯃꯗꯨꯁꯨ ꯄꯥꯏꯈꯠꯂꯛꯇ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯗꯨꯃꯛ ꯁ꯭ꯋꯤꯆ ꯑꯣꯐꯇ ꯂꯩꯈ꯭ꯔꯦ꯫ ꯑꯩꯍꯥꯛ ꯉꯥꯏꯍꯥꯛꯇ ꯂꯩꯇꯥꯕ ꯉꯝꯗꯦ ꯏꯃꯥ꯫ ꯃꯤꯍꯨꯟꯁꯦ ꯌꯥꯝꯅ ꯀꯟꯅ ꯆꯣꯡꯉꯦ, ꯍꯛꯆꯥꯡ ꯄꯨꯝꯕ ꯖꯤꯡ ꯖꯤꯡ ꯂꯥꯎꯋꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯑꯣꯏꯒꯤ ꯃꯤꯠ ꯄꯥꯝꯕꯣꯝꯁꯤꯅ ꯆꯣꯡꯂꯤꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯇꯧ ꯂꯩꯕꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯍꯤ ꯍꯤ ꯀꯞꯄꯛꯏ꯫ ꯃꯥꯅ ꯍꯥꯏꯔꯛꯏꯕ ꯋꯥꯍꯩ ꯑꯃꯗꯤ ꯃꯪꯒꯤ ꯊꯧꯑꯣꯡ ꯑꯗꯨꯅ ꯃꯅꯦꯝ ꯕꯤꯂꯥꯁꯤꯅꯤꯁꯨ ꯆꯤꯡꯅꯕ ꯐꯥꯎꯔꯛꯏ꯫ ꯃꯇꯧ ꯂꯩꯕꯤꯒꯤ ꯃꯃꯥꯡꯗ ꯆꯤꯡꯅꯕꯗꯨ ꯂꯣꯠꯁꯤꯜꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯥꯔꯤꯕꯗꯤ ꯃꯥ ꯅꯠꯇꯦ, ꯅꯣꯡꯅꯦꯡꯈꯣꯝꯕꯅꯤ꯫ ꯅꯣꯡꯅꯦꯡꯈꯣꯝꯕꯒꯤ ꯑꯅꯥꯕꯗꯨ ꯌꯥꯔꯣꯏ ꯈꯪꯂꯗꯨꯅ ꯏꯆꯥꯗꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯗ ꯃꯪꯒ꯭ꯔꯦꯝ ꯍꯥꯡꯒꯦꯟꯅꯔꯤꯕ ꯖꯥꯠꯂꯥ? ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯇꯧ ꯂꯩꯕꯤꯅ ꯈꯪꯉꯥꯏ ꯈꯪꯖꯤ ꯑꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯑꯣꯏꯔꯣꯏ ꯏꯃꯥ꯫ ꯃꯍꯥꯛꯅ ꯋꯥꯔꯕꯗꯤ ꯃꯥꯏꯊꯣꯡ ꯃꯛꯅ ꯎꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨꯗꯤ ꯌꯥꯝꯅ ꯃꯈꯥ ꯂꯥꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃ ꯐꯪꯕꯒꯤ ꯃꯑꯣꯡꯗ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄꯗꯧꯅ ꯇꯧꯏ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩꯅ ꯂꯥꯝꯕ ꯐꯪꯗꯕ ꯋꯥꯍꯩ ꯑꯃꯒꯤ ꯃꯅꯨꯡꯗ ꯋꯥꯍꯩ ꯑꯃ ꯂꯣꯠꯄ ꯃꯥꯟꯕ, ꯑꯥꯔꯊ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯥꯔꯊ ꯑꯃ ꯌꯥꯎꯕ ꯋꯥꯍꯩ ꯄꯔꯦꯡ ꯑꯅꯤꯈꯛ ꯌꯥꯎꯔꯤ꯫ ꯏꯆꯥ ꯌꯥꯏꯐꯕꯒꯤ ꯈꯜꯂꯒ ꯑꯇꯣꯞꯄ ꯑꯃꯗ ꯌꯨꯝ ꯄꯥꯡꯒꯅꯨ, ꯑꯗꯨꯒ ꯏꯆꯥ ꯌꯥꯏꯐꯕꯕꯨ ꯃꯄꯥ ꯂꯩꯇꯕ ꯃꯆꯥ ꯇꯥꯍꯟꯒꯅꯨ꯫ ꯋꯥꯍꯩ ꯄꯔꯦꯡ ꯑꯅꯤꯁꯤꯒꯤ ꯑꯥꯔꯊꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯥ? ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯕꯤꯂꯥꯁꯤꯅꯤꯁꯨ ꯑꯉꯛꯄ ꯐꯥꯎꯗꯨꯅ ꯉꯛꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏꯅꯦꯍꯦ, ꯑꯩꯒꯤ ꯃꯪꯗꯁꯨ ꯄꯥꯈꯣꯡ ꯆꯟꯕꯗꯨꯅ ꯍꯥꯏꯕ ꯑꯃ ꯌꯥꯎꯔꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯃꯄꯥꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯔꯁꯅꯨ꯫ ꯅꯠꯇꯦ, ꯏꯆꯥꯅꯨꯄꯥꯁꯤ ꯄꯣꯛꯄꯒꯤ ꯍꯥꯛꯇꯛꯇ ꯃꯥꯅ ꯅꯉꯣꯟꯗ ꯆꯤꯡꯅꯕ ꯌꯥꯕꯒ ꯂꯩꯈꯤꯕ꯭ꯔꯥ ꯍꯥꯏꯕ? ꯏꯃꯥ, ꯑꯩꯍꯥꯛꯀꯤ ꯁꯥꯖꯠꯇ ꯃꯍꯥꯛꯅ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯄꯦꯟꯗꯕ ꯑꯃ ꯂꯩ ꯍꯥꯏꯕ ꯑꯩ ꯇꯁꯦꯡꯅ ꯈꯪꯈꯤ꯫ ꯄꯦꯟꯗꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯃꯥꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯈꯤꯗꯦ꯫ ꯏꯃꯥ, ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯦ꯫ ꯉꯁꯤꯗꯤ ꯏꯃꯥꯗ ꯄꯨꯝꯅꯃꯛꯇꯣ ꯍꯥꯏꯒꯦ꯫ ꯏꯃꯥꯅꯁꯨ ꯀꯔꯤꯅ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯌꯦꯡꯉꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯡꯗ ꯑꯣꯏꯈꯤꯕꯁꯤꯡ ꯑꯗꯨ ꯃꯇꯧ ꯂꯩꯕꯤꯅ ꯂꯤꯔꯛꯏ꯫ ꯅꯣꯡꯃ ꯄ꯭ꯔꯤꯌꯣ ꯃꯈꯣꯏꯒꯤ ꯕꯦꯠꯔꯨꯝꯒꯤ ꯐꯃꯨꯡ ꯑꯃꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯃꯤ꯫ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯍꯛꯆꯤꯟꯕ ꯋꯥꯈꯜ ꯑꯃ ꯈꯟꯕꯗꯧꯅ ꯇꯧꯏ꯫ ꯀꯌꯥꯃꯨꯛ ꯍꯛꯆꯤꯟꯅ ꯈꯟꯕꯒꯦ ꯍꯥꯏꯕꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯇꯥꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯇꯧ ꯂꯩꯕꯤ ꯊꯥ 3ꯗ ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯥ ꯌꯥꯏꯐꯕꯕꯨ ꯄꯥꯝꯂꯒ ꯆꯪꯂꯛꯏ꯫ ꯄ꯭ꯔꯤꯌꯣ ꯍꯛꯆꯤꯟꯕ ꯋꯥꯈꯜ ꯑꯃꯗ ꯃꯇꯧ ꯂꯩꯕꯤꯅ ꯆꯪꯂꯛꯈꯤꯕꯗꯨ ꯈꯪꯈꯤꯗꯦ꯫ ꯃꯇꯧ ꯂꯩꯕꯤ ꯉꯁꯤ ꯃꯄꯨꯔꯣꯏꯕꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝꯗꯨ ꯎꯕ ꯃꯇꯝꯗ ꯉꯛꯈꯤ꯫ ꯉꯛꯅ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯇꯥꯃꯣ? ꯄ꯭ꯔꯤꯌꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯐꯠ ꯇꯩꯊꯣꯛꯏ꯫ ꯃꯇꯧ ꯂꯩꯕꯤ ꯆꯪꯂꯛꯄꯗ ꯈꯪꯍꯧꯗꯕꯗꯒꯤ ꯏꯀꯥꯏꯈꯤ꯫ ꯏꯀꯥꯏꯕꯗꯨ ꯂꯣꯠꯁꯤꯟꯕ ꯑꯣꯏꯅ ꯁꯨꯡꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯅꯤꯡꯕ ꯁꯥꯔꯒ ꯀꯥꯡꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯁꯨ ꯅꯠꯇꯦꯗ, ꯃꯃꯤꯡ ꯀꯥꯎꯈ꯭ꯔꯕ ꯇꯧꯕꯤꯃꯟ ꯈꯪꯗꯕ ꯁꯤꯅꯦꯃꯥ ꯑꯃꯒꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃꯈꯛ ꯅꯤꯡꯁꯤꯡꯂꯝꯃꯅꯤ꯫ ꯃꯇꯧ ꯂꯩꯕꯤ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯠꯇꯦ, ꯑꯗꯨꯒ ꯑꯄꯪꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯅꯠꯇꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝꯒ ꯉꯥꯡꯊꯣꯛꯂꯤꯕ ꯋꯥꯍꯩꯒ ꯆꯥꯟꯅꯗꯕꯗꯨ ꯈꯪꯗꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯅꯤꯡꯗꯕ ꯑꯃꯗꯤ ꯂꯣꯠꯂꯦ ꯈꯪꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯃꯣꯅ ꯑꯩꯉꯣꯟꯗꯗꯤ ꯂꯣꯠꯐꯝ ꯊꯣꯛꯇꯦ꯫ ꯊꯥꯔꯝꯂꯤꯕ ꯃꯤꯠꯀꯤ ꯄꯤꯒ ꯆꯤꯝꯕꯥꯟꯒꯤ ꯀꯥꯡꯅꯣꯛꯀ ꯇꯥꯏꯁꯤꯟꯅꯕ ꯈꯛ ꯌꯥꯔꯣꯏ꯫ ꯐꯅꯃꯛ ꯀꯥꯎꯉꯝꯗꯕ ꯐꯤꯂꯝꯒꯤ ꯋꯥꯔꯤ ꯑꯣꯏꯗꯨꯅꯁꯨ ꯍꯦꯛ ꯍꯛꯊꯦꯡꯅꯕ ꯅꯠꯇꯅ ꯊꯃꯣꯏ ꯁꯣꯛꯍꯟꯕ ꯑꯣꯏꯔꯣꯏ꯫ ꯑꯩꯍꯥꯛꯄꯨ ꯌꯥꯝꯅ ꯄꯪꯕꯤ ꯑꯃ ꯑꯣꯏꯅ ꯎꯕꯤꯕ꯭ꯔꯥ? ꯄ꯭ꯔꯤꯌꯣ ꯍꯩꯅꯔꯛꯇꯕꯒꯨꯝ ꯄꯨꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯂꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯝꯅ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯅꯨ꯫
ꯌꯥꯝꯅ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯅꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈꯤ ꯃꯇꯧ ꯂꯩꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯈꯟꯈꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯅꯤꯡꯗꯕ ꯇꯝꯊꯣꯛꯅꯤꯡꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯣꯠꯂꯦ ꯍꯥꯏꯕꯁꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯁꯥꯖꯠꯁꯦ ꯄꯨꯔꯥ ꯍꯣꯡꯈ꯭ꯔꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯃ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩ ꯍꯪꯂꯨꯔꯕꯁꯨ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯑꯩꯁꯨ ꯏꯀꯥꯏ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯍꯥꯏꯕꯗ ꯏꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝ ꯑꯃꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯥꯅ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯁꯣꯛꯈꯤꯗ꯭ꯔꯦ ꯑꯩꯉꯣꯟꯗ ꯊꯦꯡꯕꯧ ꯊꯦꯡꯈꯤꯗ꯭ꯔꯦ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯋꯥꯍꯟꯊꯣꯛꯁꯨ ꯑꯗꯨꯃ ꯂꯩꯈꯤꯗ꯭ꯔꯦ ꯄꯣꯛꯃꯤꯟꯅꯕ ꯃꯆꯝ ꯃꯆꯦꯒꯨꯝꯅ ꯃꯥꯅ ꯑꯩꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯈꯟꯈꯤ ꯃꯗꯨꯗ ꯕꯤꯂꯥꯁꯤꯅꯤꯅ ꯆꯤꯡꯅꯅ ꯃꯔꯛ ꯊꯠꯂꯒ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯅꯉꯣꯟꯗ ꯆꯤꯡꯅꯗꯨꯅ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯅꯤꯡꯗꯨꯅ ꯇꯧꯔꯤꯕ ꯖꯥꯠꯂꯥ ꯃꯇꯧ ꯂꯩꯕꯤꯅ ꯍꯥꯏꯔꯛꯏ ꯏꯃꯥꯅ ꯆꯤꯡꯅꯔꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯅꯁꯨ ꯆꯤꯡꯅꯈꯤ ꯏꯃꯥꯅ ꯈꯜꯂꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯅꯁꯨ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯃꯛꯇꯤ ꯑꯣꯏꯈꯤꯗꯦ ꯃꯥꯅ ꯑꯩꯒꯤ ꯁꯥꯖꯠꯇ ꯊꯣꯏꯗꯤꯡ ꯃꯈꯥꯏ ꯑꯃꯒꯤ ꯃꯥꯟ ꯆꯤꯡꯅꯗꯦ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯩꯕꯨ ꯑꯗꯨꯝ ꯂꯣꯏꯅꯕꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯁꯨ ꯀꯧꯕꯤ ꯂꯨꯅ ꯆꯥꯅ ꯊꯝꯃꯦ ꯇꯧꯕꯇꯕꯨ ꯃꯗꯣ ꯃꯆꯟ ꯃꯆꯦꯗ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯃꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯗꯨꯒꯨꯝꯕꯅꯤ ꯅꯣꯡꯃꯗꯤ ꯃꯉꯣꯟꯗ ꯑꯩꯅ ꯁꯥꯎꯔꯥꯛꯅꯅ ꯍꯥꯏꯈꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯃꯤꯠꯇꯨꯗ ꯑꯣꯏꯈꯤꯕ ꯄꯨꯝꯅꯃꯛ ꯃꯇꯧ ꯂꯩꯕꯤꯅ ꯂꯤꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯇꯧ ꯂꯩꯕꯤ ꯐꯨꯔꯤꯠ ꯂꯤꯠꯇꯅ ꯐꯤꯗꯣꯟ ꯆꯤꯡꯈꯠꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯣ ꯆꯪꯂꯛꯏ ꯃꯇꯧ ꯂꯩꯕꯤꯒꯤ ꯐꯤꯕꯝꯗꯨꯗ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯂꯒ ꯊꯣꯛꯈꯤꯒꯦ ꯍꯥꯏꯅ ꯇꯧꯏ ꯃꯗꯨꯗ ꯃꯇꯧ ꯂꯩꯕꯤꯅ ꯈꯣꯟ ꯀꯟꯇꯛꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯑꯝꯇ ꯉꯥꯏꯕꯤꯈꯣ ꯄ꯭ꯔꯤꯌꯣ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯇꯅ ꯆꯠꯄ ꯂꯦꯞꯄꯤ ꯃꯇꯧ ꯂꯩꯕꯤꯅ ꯃꯈꯥ ꯆꯠꯊꯔꯛꯏ ꯇꯥꯃꯣꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯒꯤ ꯑꯁꯣꯏꯕ ꯀꯔꯤ ꯂꯩꯈ꯭ꯔꯕꯒꯦ ꯅꯠꯇ꯭ꯔꯒꯅ ꯇꯥꯃꯣꯅ ꯈꯣꯏꯗꯥꯖꯕꯤ ꯄꯥꯝꯖꯕꯤ ꯑꯃ ꯂꯩꯕꯗꯒꯤ ꯇꯧꯔꯤꯕ꯭ꯔꯥ ꯑꯩ ꯑꯃ ꯂꯩꯔꯤꯕꯅ ꯄꯥꯡꯒꯟ ꯇꯣꯛꯄ ꯉꯝꯗꯗꯅ ꯋꯥꯔꯤꯕ꯭ꯔꯥ ꯉꯁꯤ 4-5 ꯁꯨꯔꯦ ꯇꯥꯃꯣꯒꯤ ꯃꯑꯣꯡꯅ ꯑꯩꯕꯨ ꯋꯥꯍꯜꯂꯤꯕꯁꯤ ꯑꯃꯨꯛꯇꯪꯗꯤ ꯁꯦꯡꯅ ꯍꯥꯏꯕꯤꯌꯣ ꯇꯥꯃꯣꯒꯤ ꯑꯄꯥꯝꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯍꯥꯛ ꯌꯥꯝꯅ ꯋꯥꯔꯦ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯑꯁꯣꯏꯕ ꯂꯩꯈ꯭ꯔꯕꯁꯨ ꯏꯅꯝꯃꯁꯦ ꯇꯠꯅ ꯐꯨꯕꯤꯌꯣ ꯅꯆꯤꯟ ꯄꯦꯟꯅ ꯊꯤꯅ ꯉꯥꯡꯕꯤꯌꯣ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯃꯔꯝ ꯄꯤꯗꯅ ꯃꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯆꯩꯅ ꯄꯤꯕꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ ꯃꯗꯨꯗ ꯄ꯭ꯔꯤꯌꯣꯅ ꯈꯣꯟꯖꯦꯜ ꯂꯨꯝꯅ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ ꯅꯪ ꯅꯠꯇꯅ ꯑꯩꯒꯤ ꯀꯅꯥꯁꯨ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯂꯩꯇ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯒꯦ ꯇꯧꯏ ꯃꯗꯨꯗ ꯃꯇꯧ ꯂꯩꯕꯤꯅ ꯁꯦꯀꯦꯟ ꯑꯃ ꯆꯣꯟꯊꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅꯔꯥ ꯉꯁꯤ 4-5 ꯑꯁꯤꯗ ꯑꯩꯕꯨ ꯎꯃꯪꯒꯣꯟ ꯑꯣꯛꯅꯕꯗꯧꯅ ꯇꯧꯔꯤꯕꯁꯦ ꯍꯧꯖꯤꯛꯁꯨ ꯇꯥꯃꯣꯅ ꯑꯩꯉꯣꯟꯗ ꯃꯥꯏ ꯂꯩꯁꯤꯟꯅꯤꯡꯗꯦ ꯃꯁꯤꯒꯤ ꯑꯥꯔꯊꯁꯤꯕꯨ ꯀꯔꯤꯅꯣ ꯄ꯭ꯔꯤꯌꯣ ꯃꯇꯧ ꯂꯩꯕꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯪꯂꯗꯨꯅ ꯃꯇꯧ ꯂꯩꯕꯤꯗ ꯃꯁꯥꯗꯨ ꯂꯩꯁꯤꯜꯂꯛꯏ ꯑꯗꯨꯒ ꯁꯛꯐꯝꯗꯤ ꯍꯟꯖꯤꯟꯗꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯩꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯣ ꯊꯣꯏꯗꯣꯛꯅꯁꯨ ꯂꯥꯟꯅ ꯈꯟꯒꯅꯣ ꯃꯤꯑꯣꯏꯕꯅ ꯈꯪꯗꯕ ꯁꯣꯏꯕꯁꯦ ꯍꯧꯅ ꯁꯥꯅꯩ ꯑꯗꯨꯕꯨ ꯁꯣꯏꯈ꯭ꯔꯦ ꯈꯪꯂꯛꯄ ꯃꯠꯇꯗ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯕ ꯍꯥꯏꯕꯁꯦ ꯄꯥꯡꯗꯕꯅꯤ ꯄꯥꯞꯅꯤ ꯐꯔꯦ ꯌꯥꯝꯅ ꯁꯥꯡꯅ ꯉꯥꯡꯅꯔꯣꯏꯁꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯣꯛꯅ ꯂꯩꯃꯤꯟꯅꯁꯤ ꯅꯪꯅ ꯆꯥꯅꯤꯡꯕ ꯅꯪꯅ ꯁꯦꯠꯅꯤꯡꯕꯗꯨꯗ ꯑꯩꯉꯣꯟꯗ ꯄꯟꯊꯗꯅ ꯍꯥꯏꯌꯣ ꯃꯇꯧ ꯂꯩꯕꯤ ꯈꯪꯁꯥꯎ ꯁꯥꯎꯔꯛꯏ ꯁꯥꯎꯅ ꯆꯤꯡꯉꯝꯃꯤ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯍꯥꯛꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ ꯅꯪꯒꯤ ꯅꯇꯨ ꯑꯣꯏꯔꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯦ ꯅꯇꯨꯒ ꯅꯨꯄꯤꯒꯤ ꯈꯦꯠꯅꯕ ꯈꯪꯗꯅ ꯀꯔꯤꯒꯤ ꯌꯨꯝ ꯄꯥꯜꯂꯨꯔꯤꯕꯅꯣ ꯁꯦꯠꯅꯤꯡꯕ ꯆꯥꯅꯤꯡꯕꯗꯤ ꯏꯄꯥꯝꯗ ꯏꯅꯤꯡ ꯌꯥꯝꯅ ꯇꯝꯂꯛꯏ ꯆꯥꯔꯛꯏ ꯁꯤꯗꯕꯨ ꯀꯔꯤ ꯍꯦꯟꯅ ꯁꯦꯠ ꯆꯥꯗꯣꯏꯅꯣ ꯃꯍꯧ ꯃꯄꯨꯔꯣꯏꯕꯒꯤ ꯑꯥꯔꯊꯁꯤꯕꯨ ꯀꯔꯤꯅꯣ ꯃꯗꯨꯗ ꯄ꯭ꯔꯤꯌꯣꯅ ꯁꯥꯎꯔꯧꯅꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯇꯣꯛꯑꯣ ꯅꯍꯥꯛ ꯑꯩꯒꯤ ꯅꯨꯄꯤꯅꯦ ꯃꯄꯨꯔꯣꯏꯕꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯈꯥ ꯄꯣꯟꯅ ꯆꯠꯄ ꯍꯥꯏꯕꯁꯤ ꯅꯨꯄꯤ ꯅꯈꯣꯏꯒꯤ ꯅꯊꯧꯅꯤ ꯃꯗꯣ ꯅꯨꯄꯤ ꯑꯣꯏꯕꯤ ꯅꯈꯣꯏꯒꯤ ꯇꯉꯥꯏ ꯐꯗ꯭ꯔꯕ ꯙꯔꯃꯅꯤ ꯑꯍꯥꯟꯕꯗ ꯑꯩꯅ ꯀꯔꯤ ꯈꯜꯂꯤ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗꯨ ꯍꯥꯟꯅ ꯈꯪꯅꯅꯕ ꯍꯣꯠꯅꯧ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯤꯌꯣ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯏ ꯃꯗꯨꯗ ꯃꯇꯧ ꯂꯩꯕꯤꯅ ꯌꯥꯝꯅ ꯊꯨꯅ ꯍꯥꯏꯔꯛꯏ ꯑꯃꯨꯛꯇꯒ ꯉꯥꯏꯕꯤꯈꯣ ꯑꯩꯕꯨ ꯌꯥꯝꯅ ꯑꯅꯝ ꯀꯝꯕꯤ ꯇꯥꯍꯟꯒꯅꯣ ꯉꯁꯤ 4-5 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈꯪꯍꯣꯡ ꯍꯣꯡꯂꯛꯄ
ꯇꯥꯃꯣꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯀꯔꯤꯅꯣ? ꯑꯩꯗꯤ ꯃꯗꯣ ꯂꯥꯏꯃꯛ ꯅꯠꯇꯕꯅꯤꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯅꯅꯥꯏ ꯅꯨꯄꯤꯅꯤ꯫ ꯁꯅꯥ ꯂꯨꯄꯥꯅ ꯂꯥꯈ ꯑꯃ ꯂꯩꯇꯦꯡꯗꯨꯅꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯔꯨꯝ ꯊꯣꯛꯄ ꯐꯪꯖꯗ꯭ꯔꯕꯤ ꯅꯨꯄꯤꯗꯨꯒꯤ ꯀꯔꯤꯗ ꯅꯨꯡꯉꯥꯏꯐꯝ ꯂꯩꯕꯒꯦ? ꯐꯤꯖꯦ ꯐꯤꯈꯥꯏ ꯐꯤꯃꯟ ꯁꯦꯠꯂꯕꯁꯨ ꯃꯄꯨꯔꯣꯏꯕꯅ ꯆꯥꯟꯕꯤ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯤꯔꯤꯕ ꯃꯍꯥꯛ ꯑꯗꯣ ꯅꯣꯔꯣꯛꯇ ꯂꯩꯕ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯀꯤꯗꯃꯛꯇꯗꯤ ꯁꯔꯒꯅꯤ꯫ ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯈꯥꯗ ꯅꯔꯨꯝ ꯊꯨꯞꯅ ꯍꯤꯡꯕꯗꯣ ꯄꯥꯝꯖꯩ꯫ ꯅꯪꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩꯉꯣꯟꯗꯁꯨ ꯈꯪꯍꯟꯕꯤꯗꯨꯅ ꯑꯩꯕꯨꯁꯨ ꯁꯔꯨꯛ ꯌꯥꯍꯟꯕꯤꯌꯣ꯫ ꯋꯥꯍꯩ ꯑꯁꯤꯅ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯄ꯭ꯔꯤꯌꯣ ꯃꯈꯥ ꯇꯥꯗꯅꯕ ꯃꯈꯣꯡ ꯐꯠꯊꯥꯡꯂꯒ ꯆꯠꯈꯤ꯫ ꯃꯇꯧ ꯂꯩꯕꯤꯅ ꯈꯥꯡꯕꯗ ꯇꯥꯅ ꯇꯥꯁꯤꯟꯅꯈꯤꯗ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯃꯨꯟꯅ ꯇꯥꯔꯤꯕꯤ ꯃꯅꯦꯝ ꯕꯤꯂꯥꯁꯤꯅꯤꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ? ꯃꯥꯒꯤ ꯋꯥꯈꯜ ꯁꯥꯖꯠꯅ ꯈꯪꯍꯧꯗꯅ ꯍꯣꯡꯂꯛꯄꯒꯤ ꯃꯔꯝ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯏ꯫ ꯑꯁꯨꯝꯕꯅꯤ ꯏꯃꯥ, ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯗꯣꯛ ꯇꯝꯊꯣꯛꯇ꯭ꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯅꯣꯡꯃꯁꯨ ꯑꯩꯅ ꯃꯥꯒꯤ ꯃꯑꯣꯡꯁꯤꯃꯛꯇꯕꯨ ꯌꯦꯡꯂꯒ ꯍꯥꯏꯗꯨꯅ ꯏꯀꯥꯏꯒꯤ ꯄꯨꯝꯅꯃꯛ ꯍꯨꯟꯗꯣꯛꯂꯒ ꯃꯥꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯈꯤ꯫ ꯃꯗꯨꯗ ꯑꯩ ꯉꯛꯈꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯍꯥꯛ ꯚꯥꯞ ꯇꯥꯈꯤꯗꯦ꯫ ꯑꯩꯕꯨ ꯁꯣꯛꯅ ꯁꯝꯅꯕ ꯌꯥꯗꯕ ꯃꯆꯟ ꯃꯆꯤꯒꯨꯝꯅ ꯇꯨꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯒ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯈꯤ꯫ ꯑꯗꯨꯒ ꯃꯃꯤꯠꯅ ꯑꯩꯉꯣꯟꯗ ꯈꯥꯟꯅ ꯌꯦꯡꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯂꯕꯗꯤ ꯑꯩꯍꯥꯛ ꯌꯨꯝ ꯑꯁꯤꯗ ꯁꯨꯡꯍꯟ ꯍꯟꯖꯤꯜꯂꯛꯈꯤꯗꯕ ꯌꯥꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯋꯦꯇꯤꯡ ꯔꯨꯝꯗ ꯂꯩꯔꯤꯕ ꯁꯣꯐꯥ ꯑꯃꯗ ꯇꯨꯝꯈꯤ꯫ ꯕꯤꯂꯥꯁꯤꯅꯤ ꯃꯃꯧ ꯃꯇꯧ ꯂꯩꯕꯤꯒꯤ ꯋꯥꯗꯣ ꯃꯌꯥ ꯀꯥꯗꯨꯅ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩ꯫ ꯃꯇꯧ ꯂꯩꯕꯤꯅ ꯃꯈꯥ ꯆꯠꯊꯔꯛꯏ꯫ ꯅꯣꯡꯃꯁꯨ ꯃꯥ ꯑꯩꯒꯤ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩ ꯑꯩꯅ ꯐꯤ ꯈꯖꯤꯛ ꯀꯣꯝꯕ ꯃꯇꯝꯗ ꯃꯃꯥꯏ ꯂꯩꯊꯣꯛꯈ꯭ꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯂꯥꯁꯤꯅꯤꯅ ꯃꯃꯤ ꯂꯧꯊꯣꯛꯂꯒ ꯌꯥꯝꯅ ꯈꯟꯅꯤꯡꯕ ꯃꯇꯧ ꯑꯃ ꯎꯠꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯝꯃ, ꯍꯥꯏꯔꯛꯑꯣ ꯃꯗꯨꯗ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯏꯕ? ꯃꯇꯧ ꯂꯩꯕꯤꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯁꯦꯠꯂꯤꯕ ꯐꯤꯖꯦꯠꯇꯣ ꯌꯥꯝꯅ ꯀꯥꯝꯕ ꯐꯤꯖꯦꯠ ꯅꯠꯇꯦ꯫ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯂꯨꯕꯒꯤ ꯕ꯭ꯂꯥꯎꯁ ꯑꯃ ꯂꯤꯠꯂꯒ ꯈꯨꯒꯥ ꯁꯦꯠꯇꯨꯅ ꯂꯩꯕ ꯈꯛꯇꯅꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯎꯠꯂꯒ ꯍꯥꯏꯔꯛꯏ꯫ ꯐꯤ ꯁꯦꯠꯄ ꯃꯇꯝꯗ ꯈꯔ ꯆꯦꯛꯁꯤꯟꯅ ꯁꯦꯠꯆꯥꯎ꯫ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕ ꯐꯤꯖꯦꯠꯇ ꯀꯨꯏꯅ ꯑꯦꯛꯁꯄꯣꯖ ꯇꯧꯒꯅꯨ꯫ ꯑꯩꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯑꯗꯨꯅ ꯁꯥꯎꯅꯤꯡꯅ ꯍꯥꯏꯈꯤ꯫ ꯑꯩꯅ ꯁꯦꯠ ꯆꯥꯔꯤꯕꯁꯦ ꯃꯄꯥꯟ ꯊꯣꯛꯅ ꯃꯤꯃꯥꯡꯗ ꯁꯦꯠ ꯆꯥꯕ ꯅꯠꯇꯦ꯫ ꯃꯇꯩ ꯃꯅꯥꯎꯒꯤ ꯀꯥꯗ ꯃꯋꯥꯒꯤ ꯃꯃꯥꯡꯗ ꯁꯦꯠꯄꯅꯦ꯫ ꯏꯋꯥꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯀꯔꯤꯒꯤ ꯏꯀꯥꯏꯒꯗꯧꯔꯤꯕꯅꯣ? ꯏꯀꯥꯏꯐꯝꯁꯨ ꯊꯣꯛꯇꯦ꯫ ꯃꯆꯥ ꯄꯣꯛꯃꯤꯟꯅꯔꯕ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯔꯛꯇ ꯐꯤ ꯀꯣꯝꯕ ꯍꯥꯏꯕ ꯀꯣꯝꯗꯕ ꯍꯥꯏꯕ ꯑꯃ ꯂꯩꯐꯝ ꯊꯣꯛꯇꯦ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯉꯁꯤꯗꯒꯤ ꯑꯩꯁꯦ ꯑꯇꯣꯞꯄ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯣ꯫ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯏꯀꯥꯏꯐꯝ ꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗꯁꯨ ꯏꯀꯥꯏꯌꯣ꯫ ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯀꯥ ꯑꯗꯨꯗꯒꯤ ꯁꯥꯎꯅ ꯊꯣꯛꯈꯤ꯫ ꯕꯤꯂꯥꯁꯤꯅꯤ ꯃꯃꯧ ꯃꯇꯧ ꯂꯩꯕꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯄ꯭ꯔꯤꯌꯣꯗ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯛꯏ꯫ ꯑꯗꯨꯅ ꯋꯥꯔꯧꯔꯞꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤ ꯐꯤꯚꯝꯗꯨ ꯌꯧꯔꯕꯗꯤ ꯅꯍꯥꯟꯒꯩ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯕꯅ ꯀꯔꯤꯒꯤ? ꯃꯇꯧ ꯂꯩꯕꯤꯅ ꯁꯨꯛꯊꯔꯒ ꯍꯥꯏꯔꯛꯏ꯫ ꯀꯔꯝꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯏꯃꯥ? ꯐꯖꯕ ꯋꯥꯐꯝꯁꯨ ꯅꯠꯇꯅ꯫ ꯑꯗꯨꯒ ꯑꯃꯅ ꯏꯃꯥꯗ ꯄꯥꯎ ꯇꯝꯃꯤ ꯍꯥꯏꯗꯨꯅꯁꯨ ꯇꯥꯃꯣꯅ ꯍꯦꯟꯅ ꯋꯥꯔꯧꯈꯤꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯟꯕꯒꯤꯅꯦ꯫ ꯈꯪꯗꯦ ꯏꯃꯥ, ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯋꯥꯈꯜꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯏ꯫ ꯉꯥꯏꯍꯥꯛꯇ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗꯦ꯫ ꯑꯗꯨꯒ ꯃꯥꯅ ꯑꯩꯕꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯕꯁꯨ ꯅꯠꯇꯦ꯫ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯛꯇꯪ ꯈꯪꯂꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯦ꯫ ꯕꯤꯂꯥꯁꯤꯅꯤꯅ ꯍꯥꯏꯐꯦꯠ ꯈꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯒ ꯅꯪꯒꯤ ꯃꯪꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯃꯒ ꯌꯥꯝꯅ ꯆꯨꯁꯤꯟꯅꯕ, ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯕꯒꯨꯝ ꯑꯃ ꯇꯧꯔꯤ꯫ ꯃꯔꯝꯗꯤ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯃꯍꯥꯛ ꯑꯗꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯜꯂꯤ ꯍꯥꯏꯕꯗꯨꯅ꯫ ꯑꯗꯨꯅꯗꯤ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯖꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯕꯨ ꯃꯍꯥꯛꯅ ꯈꯪꯂꯝꯕ ꯇꯥꯏ꯫ ꯃꯍꯥꯛ ꯑꯗꯨꯒꯤ ꯈꯜꯂꯒ ꯃꯥꯅ ꯅꯪꯕꯨ ꯃꯤꯔꯥꯏꯕ꯫ ꯃꯇꯧ ꯂꯩꯕꯤ ꯈꯪꯁꯥꯎ ꯁꯥꯎꯔꯛꯏ꯫ ꯑꯗꯨꯒ ꯁꯥꯎꯔꯥꯡꯅꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯍꯧꯅꯕ ꯋꯥꯔ ꯏꯃꯥ? ꯅꯨꯄꯥ ꯑꯃꯒꯤ ꯅꯨꯄꯤꯕꯨ ꯄꯥꯝꯖꯩ ꯅꯨꯡꯁꯤꯖꯩ ꯍꯥꯏꯗꯨꯅꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯍꯦꯛꯇ ꯄꯤꯊꯣꯛꯄ ꯌꯥꯕ꯭ꯔꯥꯅꯦ? ꯅꯨꯄꯤꯁꯤꯡꯁꯤꯕꯨ ꯌꯣꯟꯊꯣꯛ ꯌꯣꯟꯁꯤꯟ ꯌꯥꯕ ꯁꯥ ꯁꯟꯒꯨꯝꯅ ꯈꯟꯒꯗꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ?
ꯃꯥꯅ ꯑꯗꯨꯝꯅ ꯑꯁꯦꯡꯕ ꯑꯣꯏꯅ ꯇꯧꯔꯛꯂꯕꯗꯤ ꯑꯩꯗꯤ ꯁꯨꯡꯌꯥ ꯌꯥꯕ ꯉꯝꯂꯣꯏ ꯌꯥꯕꯗꯤ ꯂꯥꯏꯗꯅ ꯍꯨ ꯆꯥꯗꯨꯅ ꯏꯇꯣꯝꯇ ꯁꯤꯖꯈꯤꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯇꯧ ꯂꯩꯕꯤ ꯄꯨꯛ ꯍꯧꯒꯠꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯍꯦꯜꯂꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯍꯣꯇꯦꯜꯗ ꯒꯥꯔꯤꯗ ꯂꯩꯔꯛ ꯀꯣꯟꯁꯥꯡꯗ ꯃꯐꯝ ꯑꯌꯥꯝꯕꯗ ꯅꯤꯐꯨꯡ ꯉꯥꯡꯅꯕ ꯍꯧꯔꯛꯏ ꯃꯗꯨꯗꯤ ꯏꯔꯣꯝꯒꯤ ꯗꯣꯛꯇꯔ ꯄ꯭ꯔꯤꯌꯣ ꯗꯤꯜꯂꯤꯗ ꯒꯥꯔꯤꯅ ꯊꯣꯝꯕꯗꯒꯤ ꯁꯤꯔꯦꯌꯦ ꯍꯣ ꯒꯥꯔꯤꯅ ꯊꯣꯝꯕꯗꯒꯤ ꯁꯤꯔꯦ ꯍꯥꯏ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯃꯇꯧ ꯂꯩꯕꯤꯒꯤ ꯃꯃꯥ ꯁꯅꯥꯇꯣꯝꯕꯤ ꯗꯣꯛꯇꯔ ꯄ꯭ꯔꯤꯌꯣꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟꯗ ꯌꯥꯝꯅ ꯐꯤꯡꯅ ꯆꯪꯂꯛꯏ ꯃꯥꯅ ꯊꯣꯡꯒꯥꯟ ꯍꯦꯛ ꯂꯥꯟꯁꯤꯟꯕꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯏ ꯍꯣ ꯅꯈꯣꯏꯕꯨ ꯀꯅꯥ ꯂꯩꯕꯒꯦ ꯏꯅꯝꯃ ꯏꯅꯝꯃ ꯃꯇꯧ ꯂꯩꯕꯤ ꯅꯠꯇꯦ ꯅꯈꯣꯏꯕꯨ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯥ ꯍꯥꯏꯃꯤ ꯑꯁꯤꯒꯨꯝꯕ ꯁꯅꯥꯇꯣꯝꯕꯤꯒꯤ ꯑꯐꯤꯡ ꯑꯐꯥꯏꯅꯕ ꯈꯣꯟꯖꯦꯜꯁꯤ ꯇꯥꯕ ꯃꯇꯝꯗ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯅꯤ ꯃꯃꯧ ꯕꯤꯂꯥꯁꯤꯅꯤ ꯃꯇꯧ ꯂꯩꯕꯤ ꯊꯣꯛꯂꯛꯏ ꯕꯤꯂꯥꯁꯤꯅꯤꯅ ꯁꯅꯥꯇꯣꯝꯕꯤꯒꯤ ꯄꯥꯈꯠꯄꯒꯤ ꯃꯑꯣꯡ ꯎꯔꯒ ꯌꯥꯝꯅ ꯆꯤꯡꯅꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯂꯩꯔꯦ ꯁꯅꯥꯇꯣꯝꯕꯤ ꯅꯠꯇꯦ ꯑꯗꯨ ꯄꯥꯈꯠꯅ ꯂꯥꯛꯏꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯃꯤ ꯁꯅꯥꯇꯣꯝꯕꯤ ꯇꯞꯊꯗꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯅꯝꯃ ꯏꯅꯝꯃꯣꯏꯕ ꯄꯥꯎꯁꯦ ꯀꯔꯤꯝꯇ ꯇꯥꯗ꯭ꯔꯤꯕꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯌꯣꯗꯣ ꯗꯦꯜꯂꯤꯗ ꯂꯩꯇ꯭ꯔꯦꯅ ꯍꯥꯏꯔꯤꯁꯤꯗꯤ ꯃꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯂꯥꯁꯤꯅꯤ ꯑꯃꯗꯤ ꯃꯇꯧ ꯂꯩꯕꯤ ꯄꯥꯈꯠꯇꯨꯅ ꯃꯃꯤ ꯂꯥꯎꯊꯣꯛꯏ ꯃꯪꯅꯒ ꯃꯪ ꯅꯨꯡꯉꯥꯏꯇꯕꯒ ꯇꯞꯊꯗꯅ ꯈꯣꯡꯐꯝ ꯑꯃꯅꯤ ꯃꯥꯡꯗ ꯆꯪꯁꯤꯜꯂꯤ ꯄꯥꯈꯠ ꯑꯃꯗꯤ ꯆꯤꯡꯅꯅ ꯕꯤꯂꯥꯁꯤꯅꯤꯅ ꯍꯥꯏꯔꯛꯏ ꯀꯔꯝꯅꯅꯣ ꯁꯅꯥꯇꯣꯝꯕꯤ ꯀꯅꯥꯅ ꯍꯥꯏꯔꯛꯄꯅꯣ ꯕꯤꯂꯥꯁꯤꯅꯤꯅ ꯍꯥꯏꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯇꯧ ꯂꯩꯕꯤꯅꯁꯨ ꯅꯣꯠꯇꯨꯅ ꯍꯪꯖꯤꯜꯂꯛꯏ ꯋꯥꯐꯝꯁꯤꯕꯨ ꯇꯁꯦꯡꯅ ꯆꯨꯝꯂꯕ꯭ꯔꯥ ꯏꯃꯥ ꯃꯪꯅꯒ ꯃꯪ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯩꯍꯥꯛ ꯌꯥꯝꯅ ꯆꯤꯡꯅꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯇꯧ ꯂꯩꯕꯤ ꯀꯞꯄꯤ ꯁꯅꯥꯇꯣꯝꯕꯤꯅ ꯇꯁꯦꯡꯅ ꯈꯪꯂꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯂꯥꯡꯃꯩ ꯆꯥꯕꯒꯨꯝ ꯉꯥꯡꯅꯔꯛꯂꯤꯕꯁꯦ ꯅꯈꯣꯏꯗꯤ ꯀꯔꯤꯝꯇ ꯇꯥꯔꯝꯗ꯭ꯔꯤꯕꯣꯏꯔꯦ ꯍꯣ ꯇꯨꯡꯗꯒꯤ ꯂꯥꯛꯄ ꯑꯌꯥꯝꯕ ꯒꯥꯔꯤ ꯑꯃꯅ ꯊꯣꯝꯂꯝꯕꯅꯤ ꯍꯥꯏꯌꯦ ꯍꯧꯖꯤꯛꯇ ꯗꯣꯛꯇꯔ ꯈꯝꯕꯅ ꯐꯣꯟ ꯇꯧꯔꯛꯏ ꯅꯈꯣꯏꯒꯤ ꯋꯥꯆꯞ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯗꯨꯗꯁꯨ ꯑꯁꯤꯕ ꯍꯛꯆꯥꯡꯒꯤ ꯐꯣꯇꯣꯗꯣ ꯊꯥꯔꯛꯈ꯭ꯔꯦ ꯐꯣꯇꯣꯗꯣ ꯑꯩꯁꯨ ꯌꯦꯡꯉꯦ ꯇꯁꯦꯡꯅ ꯆꯨꯝꯃꯦ ꯗꯣꯛꯇꯔ ꯈꯝꯕꯒꯤ ꯃꯤꯡ ꯄꯥꯜꯂꯛꯄ ꯃꯇꯝꯗ ꯃꯇꯧ ꯂꯩꯕꯤꯗꯨ ꯈꯪꯁꯤꯡ ꯁꯤꯡꯅꯔꯛꯏ ꯀꯔꯤ ꯈꯜꯂꯛꯄꯅꯣ ꯈꯪꯗꯦ ꯑꯁꯥꯕ ꯁꯛꯇꯝ ꯑꯣꯏꯔꯛꯏ ꯃꯄꯨꯔꯣꯏꯕꯗ ꯒꯥꯔꯤꯅ ꯊꯣꯝꯕꯒꯤ ꯁꯛꯇꯝꯗꯨ ꯃꯥꯒꯤ ꯋꯥꯈꯜꯅ ꯎꯔꯛꯏ ꯗꯣꯛꯇꯔ ꯈꯝꯕꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯆꯤꯡꯅꯔꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯆꯥꯖꯤꯟꯕ ꯑꯣꯏꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ